Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi sumhausangom my Chubby Girl Ningthouja suba tangkak amok boduna lakjari mayam punna taminarasi School hours loiraduna mahiroi mayamdo mayum dahanagri adobo malkalam yaijit yohenba makhoi ahomde mayum dahanbagi mahot jingsang hoida loina leiri jingsangi kadani bulab phamungda hippana hippaho sopada phambana phambaho tawri yohenba so hiplambadagi machinda pindana solakli aidigo section pulamda base onthokna chakreda yohenbagi nakanda hiptan leiriba malkalamna amok adune kumhai gamta yengwa phangdre tawrise 12 tagidi section punhandaba sungya yararoi ani dugi wari tuda yaijitna noyani na marola maba yohenbana khangai khangjin hairagli atai lairi kaigino jingsang nangna amuk jinglei dangang bi haidisina jingsang khamlakti mamituna yengba tamak yenglakli yohenba so namhang hangjelakli kaigino habane handikti jingsang so saurangnana khangai hairagli ho nungsidabagi ngangliba malkalam khanghaudana hiplambadagi haugalaglaga phamungda phamli mamaido so maksillaga nungaitana os dathoi yareba jingsang do ingangakna I kaino nang tawraiduna dathoi nangse phataba lambida chatkhidrana yam pakhali yohenbana amo kaino nang ngangliduna natene kai chanarige haiwani mari makhong amta samnadra haiba asi hainduna yohenbadu nonglakli malkalam serious tana aigi mangda dathoina ibu handoklamduna kadaidano mafam amada jatkhi hairagli wawanduda jingsang so noki hera mangi waba malkalamdo phagi dagi mapita dana kaplagli mataudo obada ahomdo nokli yaijitso nokmi nati kadaidagi kosilak eba wari noba hawjikte naya higalaga lairambaduna amuk kaplai sibo aibu karini hairasige yohenba sunokladuna kaino minangbo nupina tawdo thabakdo nang tawrisiba sangai atona tawaibaga malkalamse mayamna luna tawgi hamnabi kharadu kejabani aduna angangdawna kaplaga hairagli noigidi natina nawdo loina puna leiminabanina pharamni aigidi lapna leiminarise pokminadraso pokminabada hena nungsi itin inaw ibani kak leibasida among da thoina ai hondo amadi aida kai oide malkalamna adumna hek torokpadudadi yaijitto nokpadu khangjiladuna tapna hairagli yarise amta to kaishu khaluranuko mangi wabo nang amaibo nupi pamana khangliba aduga sigumba oiroi paroi daba wadana angang amadagi khethele thajariba jingsang sadamna jangsilakli mangli kadormino na malkalam sut ka tawarduna ai thamamaga dathoina kaidano mafam oda chatke tawrini ne aduda ida aishula ke haiba aduda nangdi lakpa yaroi kaida ai win thoklamidi ne yohenbadi adabong maya higaduna makade yohenbana karan sumta aduna leibaduda mayamba oiriba yaijitna manang nupagi lukhamduda khupangni set tharagli yohenba so ikhangkhangna kaino ne ai ke dorge yaijitto khamlakti mamai onthokduna phamkhre yohenba so matomta murum soli ngawbra kaino mi lukhamsida jingsang sumal kalamgi manakta jangselakduna manawba nungsina konsin birakli dathoi nang aibu thadokduna chatkhinuko aigidi ichi ichan inaw sulai jade dathoi khaktane leijaba chalui aige so nang khaktane leirise handak so yohenbado karan phuduna hairagli migidi yengoba kayada nungsinarino handakti yaijit sukhamnakli nangdi malkalam dawna tawdene karan phukraba yohenbani mayambagi wado tabada masu kapsenaduna dada nang nanawaibu thadokduna chatkhiru aigide ichi ichan inaw kana sulai jade dada khaktane leijarise khompangna kawpa soroi nang yohenba phamungda heplambadagi phanchong thaduna yaijitki mamangda leplaga maningdo onsenduna sese kawbiro se yaijitsu hekta kawshilakli ani dugi matawdo ubada kaplamba malkalamdu noklakli yaijitna nang dinga saidagi sigi tanja sida no ke na ngairami boire
Malkalemsho nukmi ga torduna noina chinanaw siriba ngawdega haibayar yahenbana tap ogladuna sia hojikta angang apukpadawna o khongna kapuraga yam wai bungona yaijitna yare akhoi shana batawrse Malkalamna aidale hawkini yahenbana karimna duna nangonda lao haibra khoina yare chakro nasakdu yengde yahenbana hena karimna duna ho akhoi yengbiu haikidi ho kapchetpo ho moina handakti Malkalam phok hawkalaktuna yahenba tamna paishilai yahenba so tawrakadabadu khangbana mapana chenthokre Malkalam so adum tanaki yaijid tapna chingsangda themjin wahai khara hairaklami ngan jajad yam hena so khalunu wakhaldo nangi nungsibadu de phongdona batawsi adu natradi hayangwai tungda ningam hawtabasu yai aduna yari mamakhay de thuna nungsire haibadumadi jingni da khangalasi ko chingsang tendet papaw khomtana omtamak hairakli phare dodi ekhoi se chalukige law ai thundoki hoi chingli school halakpaga magi kaduda ningamdana dumang kapli machinduda so kapna sonjai ai di nang bunung si nang nei bunung si de hairo so ai di nang bunung si kari gino nang da aduk yam thamai kalu do ba nung si de hairo kari gid mani ai na lan ban nangi nung si igi khangda khangsina na ba saruba ai gi iral waza sano ai di waza sano Sentharakli bamapido sasatai thoklaga singnaba mangaloinana amuk makha tarakli tha kharagi manung seda ai nei gi phibam sipo semdokan aduga nangna pamjar ma ong damak tar ba matamda nafamda munung si bikhani gani ai ni nangon non chaka dori ba sigi marabdi nangna seibo amuk pamta yawdana nung se haipado ai ni khallu bagide Somda sa yaijat kayo henbagado mapada lawala ang khologa amta haidana chingsangi gari do ina puraga lakli gari do garas ta thawtilam naga makhoi ka damna lakli ani do adubo mapagi ka dulando na makhoi ka damna jatke tawbaga kadom da gino kapagi khonjela matarak paduda chaplambado chaplepi animak amana amada makhatne yengni adudagi mapagi ka duda amuk khangeng yenglakli tapna changsunduna thong marumdai karino haine yenglami ka manungda luwangan badu lekhijaba layoi khrabi magin loina bige photo do konduna kapli machinda so hairi mama nangna manglanda laktuda icha ma piu tatana iribasi kai gidu ai nangonda icha pibadi ngamdoi de hei ai khoi ani gya mata pokjaba icha yai buso na phamda piba ngamboi aduge icha yu hen buso na phamda piba ngamboi e Thongjil marumdagi lona yenglamba anido mapagi wahai sangdo tabada maning khangan halli luwang lembaso makhata duna adumak hairi ngasi phauda ai nei gi chayu hen bu poktabadi haida mirai kip leiti adubu de mana na hadong badi ichada ma sa yok para khangde magi mo amta tabi de haire maduda aina thamoi kayam kai khaiba nang khangbra asi haiduna luwang lembado mapi sinthana kapli yahenbadi mapagi wahai singdo dabada koktikta braza tarakpaga chakmanakri sumlep lambadagi terrace room da gam kakhatkri yaiji supakhatna now yaiji sumanau nu pagi matung inarakli yaiji na terrace yorokpaga yahenbado kaplaga leiramli yaiji sutamna changsanduna yahenbagi lengjumdu da parakli yahenba yaiji da phatkon sanduna kaplaga harakli dada ai ga pokpina banate haigadu ai tabu gamdi khangbu yam wai yaiji na so yahenbabu konsin biraga khonjal lutanik tani nang gai ga pokmina de kana ta hairi do nang de gi naw de dada ai se kana gi macharu haibato ai khangninge yaiji pakhalap dauna nang atu haigadu da nang di ai ge iriam khaki daw de yahenbado kapna asuk nungsi badase ai ga pokmina de haibado ai khangbu wai tabu gamdi sining ba phawe yaiji so miludagi pirang sinthana pokmina de haiba wahai do na chindagi pangado da su tabu gamdi taning ba su phawdi ai bu pokbiri ba makhoi di ai ma se khangdi
ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯤ ꯌꯥꯏꯖꯤꯠꯅ ꯁꯥꯎꯅ ꯌꯨꯍꯦꯟꯕꯕꯨ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯅ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯗꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯕꯕꯥꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯨꯍꯦꯟꯕꯁꯨ ꯀꯞꯂꯗꯨꯅ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯃꯁꯛ ꯈꯪꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯗꯥ ꯑꯣꯏꯔꯁꯨ ꯈꯪꯅꯤꯡꯂꯝꯒꯅꯤꯌꯦ꯫ ꯌꯥꯏꯖꯤꯠ ꯈꯣꯟ ꯀꯟꯇꯛꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦꯁꯤꯔꯣ? ꯍꯟꯗꯛꯇꯤ ꯌꯨꯍꯦꯟꯕꯗꯣ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯑꯩꯅ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯌꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯁꯤ ꯇꯥꯔꯤꯕ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯊꯃꯣꯏ ꯁꯥꯊꯤꯅ ꯁꯣꯛꯂꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯨꯋꯥꯡꯂꯦꯝꯕꯅ ꯃꯆꯥꯁꯤꯡꯕꯨ ꯑꯄꯣꯛꯄꯅꯤ ꯄꯣꯛꯇꯕꯅꯤ ꯍꯥꯏꯅ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯈꯤꯕ ꯂꯩꯇꯦ꯫ ꯃꯆꯥ ꯑꯅꯤꯃꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯅ ꯃꯆꯥꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ, ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯌꯨꯍꯦꯟꯕꯅꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯈꯔ ꯏꯪꯕ ꯇꯞꯄ ꯌꯥꯏꯖꯤꯠꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯕꯥꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯣ ꯑꯝꯇ ꯍꯥꯏꯒꯅꯨꯀꯣꯅ꯫ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯖꯤꯠꯅ ꯐꯤꯡꯂꯞ ꯇꯦꯔꯦꯁꯇ ꯀꯥꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯥꯁꯨ ꯇꯨꯃꯤꯟ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯃꯥ꯫ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯣ꯫ ꯌꯨꯍꯦꯟꯕꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯈꯣꯟꯖꯦꯜ ꯀꯟꯇꯛ ꯂꯥꯎꯔꯛꯂꯤ꯫ ꯍꯥꯏꯔꯣꯏ ꯍꯥꯏꯌꯣ꯫ ꯍꯟꯗꯛꯇꯤ ꯂꯨꯋꯥꯡꯂꯦꯝꯕꯅ ꯃꯆꯥꯁꯤꯡꯕꯨ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯏꯄꯥꯒꯤ ꯑꯥꯏ, ꯌꯨꯍꯦꯟ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯂꯤ꯫ ꯁꯤꯟꯊꯔꯝꯂꯤꯕ ꯃꯄꯤꯁꯤꯡꯕꯨꯁꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯌꯥꯏꯖꯤꯠꯅ ꯕꯕꯥ, ꯏꯆꯥꯁꯤꯡꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯅꯦꯍꯦ? ꯌꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦ ꯕꯕꯥ꯫ ꯂꯨꯋꯥꯡꯂꯦꯝꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝꯁꯦ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯆꯃꯝꯅꯕꯗꯨ ꯀꯣꯛꯅꯕ ꯕꯕꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯅꯤ꯫ ꯑꯅꯤꯃꯛꯇꯨ ꯆꯞ ꯃꯥꯟꯅꯅ ꯕꯕꯥ꯫ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯇꯞꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗꯅꯤ꯫ ꯊꯥ 3 ꯔꯣꯝꯇ ꯉꯥꯏꯔꯤꯕ ꯏꯆꯥ ꯌꯥꯏꯗꯤ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ꯫ ꯂꯝꯕꯤ ꯐꯠꯇꯕꯅ ꯕꯕꯥꯁꯨ ꯒꯥꯔꯤꯗꯣ ꯌꯥꯝ ꯇꯞꯅ ꯊꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯑꯣꯏꯔꯛꯄ ꯃꯤ ꯂꯠꯄ ꯖꯒꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯌꯨꯍꯦꯟꯕꯗꯨ ꯈꯪꯅꯤꯡꯅ ꯃꯈꯥꯗꯤ ꯕꯕꯥ꯫ ꯅꯃꯥꯒ ꯑꯩꯒꯁꯨ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯒꯠꯀꯗꯧꯕꯁꯨ ꯊꯃꯣꯏꯁꯤꯅ ꯉꯝꯂꯝꯗꯦ꯫ ꯅꯃꯥꯅꯁꯨ ꯒꯥꯔꯤ ꯈꯥꯝꯃꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯕꯕꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯌꯨꯍꯦꯟꯕꯗꯨ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯋꯥꯗꯨ ꯍꯥꯏꯕ ꯅꯪꯈꯤꯗ꯭ꯔꯤ ꯂꯨꯋꯥꯡꯂꯦꯝꯕꯅ ꯐꯠꯊꯗꯨꯅ ꯃꯥꯅꯤ, ꯑꯉꯥꯡꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯍꯥꯛꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛꯀꯤ ꯁꯛꯂꯣꯟ ꯂꯥꯍꯣꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯀꯞꯂꯛꯂꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯄꯥꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯃꯥꯒ ꯕꯕꯥꯒꯕꯨ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯌꯥꯏꯖꯤꯠꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ꯫ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯤꯁꯨꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯉꯥꯛꯇ ꯑꯣꯏꯒꯗꯧꯕꯅꯤꯀꯣ꯫ ꯌꯥꯏꯖꯤꯠꯅ ꯕꯕꯥꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡꯗꯣ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯌꯨꯍꯦꯟꯕꯅꯁꯨ
ꯃꯃꯥꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯅꯆꯥꯍꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯆꯔꯣꯏ꯫ ꯂꯨꯋꯥꯡ ꯂꯦꯝꯕꯗꯣ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣ ꯅꯣꯛꯇ꯭ꯔꯥ ꯃꯥꯂꯦꯝ ꯅꯨꯡꯗꯣꯟ ꯊꯛꯇ ꯌꯦꯡꯈꯠꯆꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯌꯥꯏꯒ ꯌꯨꯍꯦꯟꯒꯁꯤ ꯌꯦꯡꯉꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯦꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯣꯡ ꯅꯤꯅꯤꯗꯤꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯂꯩꯁꯨ ꯃꯇꯣꯝꯇ ꯑꯗꯨꯝ ꯋꯥꯀꯤꯡ ꯆꯦꯟꯗꯨꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯃꯁꯥꯗꯣ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯛꯁꯤꯗ ꯆꯤꯡꯁꯥꯡꯁꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯂꯣꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯅꯤ ꯆꯤꯡꯁꯥꯡꯅ ꯀ꯭ꯂꯥꯁꯇ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯤꯡꯂꯩꯅ ꯆꯤꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯑꯅꯤꯗꯨ ꯈꯪꯊꯦꯡ ꯊꯦꯡꯖꯤꯟꯅꯩ꯫ ꯆꯤꯡꯂꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯤ, ꯏꯃꯥ! ꯆꯤꯡꯁꯥꯡ ꯃꯃꯤꯠꯇꯨ ꯆꯤꯡꯂꯩꯗꯗꯤ ꯌꯦꯡꯂꯛꯇ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯁꯣꯔꯤ꯫ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯔꯣꯝꯗ ꯐꯠ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩꯒꯤ ꯃꯤꯠꯌꯦꯡꯅꯗꯤ ꯆꯤꯡꯁꯥꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯕꯨ ꯌꯦꯡꯖꯍꯧꯔꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯃꯗꯣ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯩꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯂꯤ꯫ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ꯫ ꯑꯧ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯤ꯫ ꯁꯨꯌꯦꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯑꯗꯣ ꯅꯪ ꯃꯤꯌꯥꯡ ꯈꯔ ꯀꯪꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ, ꯋꯦꯠꯄꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯟꯊꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ꯫ ꯅꯨꯡꯉꯥꯏꯕ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯤ꯫ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯆꯤꯡꯂꯩꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯔꯤ ꯆꯤꯡꯁꯥꯡꯒꯤ ꯍꯦꯂꯦꯅꯥꯒꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ꯫ ꯍꯥꯟꯅ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯁꯨꯔꯕꯂꯥꯁꯨ ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯁꯦꯁ ꯃꯤꯗꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ, ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯒꯁꯦ ꯉꯥꯏꯕꯤꯒ ꯇꯧꯏꯀꯣ꯫ ꯁꯨꯔꯕꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯃꯥꯏꯁꯦ ꯍꯦꯂꯦꯅꯥ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯉꯥꯏꯔꯨꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯡꯉꯥꯏꯅꯤ, ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ꯫ ꯁꯥꯂꯥ, ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯁꯨꯔꯕꯂꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯐꯦꯠ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯍꯣꯏ ꯈꯔ ꯑꯗꯨꯝ ꯇꯧꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯆꯤꯡꯁꯥꯡꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯦꯂꯦꯅꯥ ꯉꯥꯏꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯍꯦꯂꯦꯅꯥ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯆꯤꯡꯁꯥꯡꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ, ꯌꯥꯔꯦ ꯂꯥꯎ, ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ꯫ ꯆꯤꯡꯁꯥꯡꯅꯒ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯍꯦꯂꯦꯅꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ, ꯈꯠꯂꯤ ꯈꯠꯂꯤꯒ ꯈꯨꯝꯂꯛꯂꯤ, ꯍꯣꯏꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯤ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯌꯥꯏꯆꯨꯠꯇꯨ ꯏ ꯀꯥꯔꯤ, ꯃꯕꯨꯛꯇꯁꯨ ꯈꯜꯂꯛꯂꯤ, ꯁꯩꯇ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ, ꯅꯨꯄꯤꯅꯤ ꯀꯩꯅ꯫ ꯑꯗꯩ ꯑꯩꯈꯣꯏ ꯑꯃꯁꯤꯅꯁꯨ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯌꯥꯝ ꯁꯥꯕ꯭ꯔꯕꯨ ꯃꯇꯨꯁꯤ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯩꯗꯨ ꯄꯤꯔꯤ ꯄꯤꯔꯤ ꯈꯣꯟꯖꯦꯜ ꯀꯜꯂ, ꯑꯌꯨꯝꯕ! ꯐꯝꯂꯤꯕꯗꯨ ꯂꯥꯞꯅꯕ ꯅꯠꯇꯕꯅꯤꯅ ꯆꯤꯡꯁꯥꯡꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯥꯗ ꯄꯥꯈꯠꯂꯞꯇꯧꯅ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯂꯒ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯅ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯩ? ꯆꯤꯡꯂꯩ ꯌꯥꯝ ꯋꯥꯅ, ꯄꯨꯛꯁꯦ ꯈꯪꯅ ꯅꯥꯔꯛꯏ꯫ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯕꯣ ꯉꯁꯤ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯌꯦꯟ ꯁꯅꯥ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯡꯂꯩꯗ ꯄꯤꯔꯛꯂꯤ꯫ ꯆꯤꯡꯂꯩ ꯂꯧꯗꯦ꯫ ꯁꯨꯌꯦꯟ ꯁꯅꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯤ, ꯊꯛꯁꯨ ꯊꯛꯅꯤꯡꯗꯅ ꯀꯃꯥꯏꯅ ꯊꯛꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯆꯤꯡꯁꯥꯡ ꯍꯥꯏꯕꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯁ, ꯄꯦꯜꯂꯕꯅꯤꯀꯣ ꯆꯤꯡꯂꯩ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯆꯤꯡꯂꯩꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯁꯨꯌꯦꯟ ꯁꯅꯥ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯂꯤ, ꯃꯪꯂꯩꯔꯅꯨ, ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨ꯫ ꯀ꯭ꯂꯥꯁ ꯍꯧꯒꯗꯕ ꯋꯥꯠꯂꯤꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟꯔꯣꯝꯗꯩ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ꯫ ꯆꯤꯡꯂꯩꯅ, ꯏꯁꯤꯡꯗꯣ ꯀꯣꯟꯅ ꯊꯛꯑꯒꯦ, ꯑꯩꯁꯨ ꯗꯨꯀꯥꯟ ꯆꯠꯄꯗꯣ ꯂꯥꯛꯀꯦ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯁ, ꯅꯨꯡꯉꯥꯏꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯃꯤꯠ ꯃꯅꯥ ꯐꯥꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯁꯨꯌꯦꯟ ꯁꯅꯥꯗ꯫ ꯃꯇꯧꯗꯨꯗ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯍꯣꯏꯁꯦ ꯂꯥꯛꯑꯣꯁꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯀ꯭ꯂꯥꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ರಿ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯂꯤꯕ ꯆꯤꯡꯁꯥꯡꯗꯣ ꯖꯦꯂꯁꯇꯤ ꯐꯖꯅ ꯀꯥꯔꯕꯅꯤ꯫ ꯊꯃꯣꯏꯒꯤ ꯃꯃꯤꯗꯨ ꯃꯩꯊꯨꯡꯗ ꯇꯥꯔꯤ꯫ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗꯁꯨ ꯁꯧꯔꯞ ꯇꯧꯅ ꯌꯦꯡꯍꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯎꯔꯤꯕ ꯌꯥꯏꯆꯤꯠꯇꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯣꯛꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯐꯝꯕꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯄꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯉꯛꯂꯞꯅ, ꯀꯥꯏꯗꯅꯣ? ꯑꯁꯤꯗ ꯆꯠ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕꯒ ꯅꯪꯈꯤꯗ꯭ꯔꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯒ ꯆꯤꯡꯂꯩꯒꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯤ ꯆꯤꯡꯁꯥꯡꯗꯨ꯫
ꯑꯅꯤꯗꯨꯁꯨ ꯗꯃꯛ ꯆꯪꯂꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯐꯝꯅꯈ꯭ꯔꯤ ꯆꯤꯡꯁꯥꯡꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯈꯝꯐꯝ ꯑꯃꯨꯛ ꯐꯝꯊꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯂꯤꯕ ꯌꯩꯖꯤꯠꯇꯨ ꯍꯟꯗꯛꯇꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯟ ꯍꯧꯅ ꯐꯛ ꯐꯛ ꯅꯣꯛꯊꯣꯔꯛꯂꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯌꯩꯖꯤꯠꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯞ ꯌꯦꯡꯂꯛꯂꯤ ꯃꯌꯥꯝꯅ ꯌꯦꯡꯂꯒꯗꯨ ꯊꯋꯥ ꯁꯥꯗꯅ ꯌꯩꯖꯤꯠꯇꯤ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯤ ꯃꯥ ꯇꯁꯦꯡꯅ ꯅꯣꯛꯅꯤꯡꯂꯨꯔꯦ ꯆꯤꯡꯁꯥꯡꯒꯤ ꯃꯑꯣꯡꯗꯨ ꯑꯟꯖꯂꯤꯁꯨ ꯌꯩꯖꯤꯠꯇ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯇꯩ ꯌꯥꯝ ꯊꯋꯥꯏ ꯇꯥꯅꯒ ꯅꯣꯛꯂꯤꯗꯨꯕꯣ ꯈꯔꯒ ꯅꯣꯛꯅꯤꯡ ꯂꯩꯔꯝꯕꯅꯤ ꯑꯟꯖꯂꯤꯅ ꯏꯇꯩ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯌꯩꯖꯤꯠꯇꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯤ ꯁꯣꯌꯦꯟ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯩꯖꯤꯠ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯦ ꯌꯩꯖꯤꯠꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ ꯄꯥꯈꯪ ꯑꯃꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯁꯨꯝ ꯅꯣꯛꯑꯝꯕꯅꯤꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯇꯨꯅ ꯑꯃꯨꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯌꯩꯖꯤꯠꯇꯨ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯕꯦꯒꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯌꯩꯖꯤꯠꯇ ꯊꯣꯝꯂꯛꯂꯤ ꯌꯩꯖꯤꯠꯁꯨ ꯕꯦꯒꯇꯨ ꯇꯥꯞ ꯑꯣꯛꯂꯗꯨꯅ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯍꯩꯃꯥ ꯑꯁꯣꯏ ꯁꯤꯗ ꯑꯩꯒ ꯐꯝꯁꯤꯜꯂꯣ ꯅꯊꯃꯣꯏ ꯀꯥꯊꯦꯛꯂꯤꯗꯣ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯒꯦ ꯂꯥꯎ ꯆꯤꯡꯁꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯦꯂꯦꯅꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯆꯤꯡꯁꯥꯡꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯒꯦ ꯌꯩꯖꯤꯠ ꯌꯩꯖꯤꯠꯁꯨ ꯉꯁꯤꯗꯤ ꯈꯨꯝꯂꯛꯂꯤ ꯍꯦꯂꯦꯅꯥ ꯏꯕꯦꯝꯃ ꯅꯪꯅ ꯄꯛꯇꯕꯁꯤꯁꯨ ꯑꯣꯀꯥꯛꯇꯤ ꯄꯛꯇꯦꯍꯦ ꯍꯦꯂꯦꯅꯥ ꯃꯃꯤꯠꯀꯗꯨ ꯑꯣꯟꯈꯠꯂꯗꯨꯅ ꯁꯛ ꯈꯔ ꯍꯥꯎꯇꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯁꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏ ꯇꯧꯔꯝꯗꯥꯏꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯪꯅꯅ ꯌꯥꯔꯦ ꯆꯠꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯁꯨꯛꯂꯒ ꯌꯦꯡꯂꯛꯂꯤ ꯆꯤꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯅ ꯌꯦꯡꯂꯛꯂꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯀꯗꯨ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯆꯤꯡꯁꯥꯡꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯛꯅꯕ ꯁꯥꯁꯤꯕ ꯁꯨꯌꯦꯟ ꯁꯅꯥꯅꯁꯨ ꯆꯤꯡꯂꯩꯕꯨ ꯈꯟꯖꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯗꯤ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝ ꯊꯤꯅ ꯆꯥꯛꯂꯤ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯞꯂꯞꯅ ꯈꯨꯝꯂꯛꯂꯤ ꯍꯣꯏꯅꯦ ꯀꯗꯔ ꯍꯩꯕꯤ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯔ ꯂꯥꯛꯑꯒ ꯆꯥꯗꯕꯒꯁꯨ ꯁꯥꯔꯤꯅꯦ ꯆꯤꯡꯂꯩꯁꯨ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯃꯁꯛꯇꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯅꯪꯁꯤꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯋꯥꯅꯦ ꯆꯤꯡꯂꯩ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯂꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕꯅ ꯍꯦꯟꯈ꯭ꯔꯦ ꯆꯤꯡꯁꯥꯡꯗꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤꯕ ꯌꯩꯖꯤꯠꯁꯨ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯂꯥꯛꯑꯣꯗꯅ ꯆꯤꯡꯁꯥꯡ ꯍꯟꯕ ꯅꯪꯕꯣ ꯑꯗꯨꯗ ꯀꯥꯊꯦꯛꯇꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯩꯖꯤꯠꯀꯤ ꯃꯅꯥꯛꯇꯨꯗ ꯂꯥꯛꯂꯒ ꯃꯥꯅ ꯂꯪꯈꯤꯕ ꯃꯥꯒꯤ ꯕꯦꯒꯇꯨ ꯌꯩꯖꯤꯠꯅ ꯄꯥꯏꯔꯤꯕꯗꯨ ꯐꯠ ꯃꯨꯜꯂꯒ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ ꯆꯤꯡꯁꯥꯡꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯦꯂꯦꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯌꯩꯖꯤꯠꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯗꯣ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯜꯂꯛꯂꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯀꯨꯝꯍꯩꯁꯦ